Manipur Circle News ki maikai digi mayam taramna oksari mioi tarahum doi positive oiduna COVID-19 positive oiba chama homphadra ma thoi sukre haukiba pung kun mari asida mioi tarahum doi COVID-19 positive oiduna apunba COVID case chama homphadra ma thoi sukre ngasi positive oikiba singdi Imphal East ki taret amasung Imphal West ki tarukni ngasi gi oina mioi tramari discharge tawkiba ga loinana punna mioi kunthra ga mari discharge tawkre loinana active case oina mioi sam kunthra taret lairi India ki oina apunba active case lising mari chamari kun manga lerambadagi lising mari marfuga mapan handagre ngarang COVID-19 na naba mioi ahum laikidaba ga loinana laikidaba mi gi masing sam ga kuntaret yaukhre hari Leibak asigi state singi manungda Kerala na apunba active case chatriet ka mafudra laiduna khwaidega wangba state oiri West Bengal na active case chatriet ne putaret laiduna ani suba amadi Gujarat na chamanga laiduna ahum subada lairi hairi Donald Trump na lan lepagi wafam yare hairabasu Iran na yakhidre Nimitra nithoi suraba Israel amadi Iran ge lal lepnaba matang da yanaba purak le haina US ki President Donald Trump na phongdokre adubu Israel amadi Iran na hojiksu makhadana khothoknaba leptri haina report amana phongdorali hiramasi ki matang da Iran ge Foreign Minister Said Abbas Araghchi na hai hajik phawbagi ona lal lepagi matang da nakal ani na yanaba purakpa leitri Israel na Tehran ge matamda ayupung mari tabadagi khut tharakpa lepkiba tarabasu Iran di lal lepagi matang da ayaba pikhiba leitri Nakal ani lal lepa yanare haina Trump na laukthokra batungda nakal ani na amana amada attack tawnabada Israel gi maikaida mioi mari sikre aduga Iran gi maikaida na mioi nipan sikre yum kai kya amanga ta thokbaga loinana mioi kya asokpan nangkhre mamang Donald Trump na social media da thagalakpa warolamada Israel amasung Iran na khut thanaba lepnabagi matangda yanaba purakle haina phongdokpa leikhrabani makhataba pauda Meeoibada Oak ki kidney heart transplant tawbagi thaurang mai pakle Malayamda hanwa oina heart medical school gi physician scientist singi team amana Meeoibada Oak ki kidney transplant tawbangam khre hari maduna maram oraga matung tarakpada Meeoibagi yamna maru oiba cat sing oiriba heart amasung kidney fail oibada Meeoi kya gi punsi kanma ngamlagani haina thajanari Massachusetts General Hospital na paikhat khiba thaurang aduna kidney fail oiraba patient singda anoba masagi mangala ma piri hojik Malayam kidney donate tawinaba mioi marang kaina leitaba maramna anoba thorang asi mioi ba khunai da yamna nungai ba pawa ma oina launari Massachusetts ki without na leiba masagi sahi humpunithoi suraba mioi amada pung mari sumna operation tawraga oki kidney transplant tawgibani hari hairiba mioi adu diabetes nabaga lunana blood pressure wangmaga lunana chronic kidney disease nabadagi kidney fail oirkhibani mioi adu hanasu kidney transplant tawkhrabani mamangda mioi amana donate tawrakpa kidney transplant tawkhrabasu sahi mangarom leraga amuk hana kidney fail oirakpadagi hanagum hospital da toina puraga dialysis tawba mathau tarakhi heart medical school ki surgery department na sanglaba sahi kya chokthaba naidana honarakpagi mahai oina Meeoibada Oak ki kidney mai pakna transplant tawbangam kibani anoba thorang asina maram oiraga kidney fail oiraba mioi million kya da hingnabagi asoba sa ama pibangam lagani haina thajanari researchers singna hojik atopa sa makhal kharadagi lauthokpa organ natraga tissue sing oiba transplant tawnabagi thorang lokhanaba honari Xenotransplantation haina khangnaba thorang asina maram oiraga Malayamda hojikki oibagi organ transplant tawbada thengnariba donor watpagi kodong sabasing kharamakai handhanaba ngamlagani haina thajanari United Network for Organ Sharing gi report matung ina Malayamda hojik mioi crore amarom organ transplant tawba mathau taba maramna kodong saba tanja ngaiduna leri adubu organ donate tawbinaba donor leitabana maram oiraga mioi lising ama chatret rom numit khudingi siri transplant tawnabagi damakta khwaidagi mathau taba mioi organ di kidney ni haina Journal of the American Society of Nephrology da phonglokpa report amana hari organ ge awar pale handana bagi matang da ihan hana lokhat ki ba thorang di ok ki kidney lauthoklaga mioi bada pansin mada hena kodong sahanna bagi damakta genetically modified tawbani
ꯍꯧꯈꯤꯕ ꯆꯍꯤ 5ꯔꯣꯝ ꯃꯥꯁꯥꯆꯨꯁꯦꯠꯁ ꯖꯦꯅꯔꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯏꯖꯦꯅꯦꯁꯤꯁꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯊꯤꯖꯤꯜꯂꯒ ꯃꯄꯨꯡ ꯐꯥꯕ ꯔꯤꯄꯣꯔꯠ ꯑꯃ ꯅꯦꯆꯔꯦꯜ ꯖꯔꯅꯦꯜꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫